ꯕꯖꯥꯔꯁꯨ ꯆꯪꯒꯅꯤ ꯐꯦꯟꯁꯤ ꯕꯖꯥꯔꯒꯤ ꯑꯩꯅ ꯌꯥꯝ ꯆꯠꯅꯤꯡꯕ ꯃꯐꯝꯅꯦ ꯐꯦꯟꯁꯤ ꯕꯖꯥꯔꯁꯦꯀꯣ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯉꯁꯤ ꯆꯠꯇꯣꯔꯦ ꯑꯩꯈꯣꯏ ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯑꯦ ꯀꯣꯏꯕ ꯑꯣꯏꯅꯀꯣ ꯃꯐꯝꯁꯨ ꯈꯪꯍꯧꯕ ꯍꯥꯏꯅ ꯌꯧꯁꯨ ꯌꯧꯗꯣꯔꯦ ꯕ꯭ꯔꯤꯖꯇꯣ ꯂꯥꯜꯂꯦꯕꯀꯣ ꯕ꯭ꯔꯤꯖ ꯑꯗꯥꯅꯒ ꯂꯩꯌꯦ ꯈꯣꯡꯅ ꯆꯠꯄꯁꯤꯁꯨ ꯃꯅꯨꯡꯉꯥꯏ ꯑꯃꯅꯤ ꯐꯁꯨ ꯐꯩ ꯊꯥꯕꯨ ꯀꯥꯔꯦꯗ ꯑꯣꯟꯊꯣꯛꯅ ꯁꯥꯡꯈ꯭ꯔꯦ ꯊꯣꯡꯁꯨ ꯌꯧꯕ ꯀꯧꯕ ꯅꯥꯏꯗꯦ ꯑꯗꯩ ꯀꯥꯗꯤ ꯍꯨꯃꯥꯡ ꯊꯣꯛꯇꯕꯩ ꯉꯁꯤ ꯍꯨꯃꯥꯡ ꯊꯣꯛꯑꯦꯕ ꯂꯩꯕꯣ ꯃꯅꯤꯡꯗꯒ ꯂꯩꯔꯝꯃꯣꯏ ꯑꯃꯨꯛ ꯀꯔꯤ ꯃꯇꯧꯗꯨꯅ ꯊꯣꯡꯉꯤꯕꯨ ꯂꯣꯏ ꯅꯥꯏꯈꯤꯗ꯭ꯔꯦꯅꯦ ꯈꯨꯁꯥꯡ ꯑꯃꯅꯤꯅꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯏꯌꯦ ꯁꯥꯏꯗꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯁꯤꯡ ꯑꯏꯪꯕ ꯆꯤꯛ ꯆꯤꯛ ꯂꯥꯎꯕ ꯊꯛꯈꯤꯒꯦ ꯀꯌꯥ ꯊꯟꯗꯥ ꯗꯦꯅ ꯃꯈꯣꯏ ꯐꯦꯟꯁꯤ ꯕꯖꯥꯔꯗꯤ ꯌꯧꯔꯦ ꯑꯗꯩ ꯁꯨꯝ ꯍꯧꯔꯦꯕꯀꯣ ꯏꯌꯥꯔꯤꯡꯁ ꯐꯖ ꯐꯖꯕ ꯌꯥꯝ ꯌꯣꯜꯂꯤ ꯌꯦꯡꯉꯛꯀꯅꯤ ꯑꯩꯁꯨ ꯍꯣꯔꯦ ꯃꯥꯒꯤ ꯕꯪꯕꯪ ꯁꯥꯕ ꯋꯥꯅꯤ ꯁꯥꯏ ꯆꯠꯁꯤꯔꯣ ꯐꯤ ꯌꯦꯡꯅꯤꯡꯅ ꯃꯌꯥꯏ ꯆꯠꯂꯒ ꯌꯦꯡꯐꯝ ꯈꯪꯗꯦ ꯁꯣ ꯂꯥꯎ ꯀꯩꯀꯩ ꯌꯣꯜꯂꯤ ꯌꯦꯡꯁꯦꯕ ꯆꯠꯂꯁꯨ ꯀꯣꯛꯄ ꯉꯥꯎꯖꯩ ꯁꯨꯃꯥꯏꯅ ꯐꯤ ꯃꯔꯣꯟ ꯊꯝꯕꯁꯤꯗꯤ ꯈꯟꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯗꯦ ꯇꯣꯞ ꯃꯥꯜꯂꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯍꯣꯔꯦꯟ ꯌꯦꯡꯁꯤꯁꯦ ꯂꯥꯎ ꯌꯦꯡ ꯁꯨꯝ ꯆꯠꯈꯤꯁꯦꯕ ꯍꯥꯏꯊꯔꯛꯄꯗ ꯌꯦꯡꯉꯁꯨ ꯀꯗꯥꯏꯐꯥꯎ ꯂꯩꯕꯅꯣ ꯀꯂꯦꯛꯁꯟ ꯍꯥꯟꯅ ꯌꯥꯝꯁꯤꯗ ꯇꯣꯠ ꯕꯦꯛ ꯂꯩ ꯇꯣꯠ ꯕꯦꯛꯁꯦ ꯐꯤ ꯌꯥꯝ ꯐꯩꯌꯦ ꯁꯤ ꯐꯖꯩꯅꯦ ꯄꯤꯡꯁꯤꯕꯨ ꯅꯨꯡꯁꯤꯌꯦꯗ 100 थोड़ा कम करो कम नहीं फिक्स है नो बार्गेनिंग 80 ले लो नो बार्गेनिंग नो बार्गेनिंग है नो बार्गेनिंग नहीं है सिदी आदसु सम 100 पे तो पोती असे में फई होय येंगसिना को लोपना मा येंगसेबा खरा बकई कई फजै हैना हेक लौसल्लगा लौ लोयरगा नंबर ते फोन करे दुपा तागा या फजा फजा योले पुलिस मैम से वो खनबम खंगे वे मैम अस पुलिस से या में क्या नो दाम बे इसका प्राइस बहुत दाम है 200 जरा कंपनी लो जरा लो 200 में लो 150 देखो 150 ये 150 हाफ पेन 200 हाफ पेन 200 लेडीज टॉप 200 टैंक टॉप याम योले मैम पानीपुरी लेरमे पानीपुरी चागे याम हाउ मांदे यंगो हाउब्रा मरक चागे hầu na asmi am se le mayang mà cái lấy của ngao ấy masu đi bà ra đây he masu क्या pizza này rồi वे किनारे स्टॉक है 250 का है दाम है क्या तेरा कौन करो वे इसीलिए वो मत ही रुझे वो चाहिए वो लो शीलू हाँ आई तो क्या लगे पता नहीं मैं आपसे दाम दूँगा ya sai
신이 모르고. ini deh, 아, 좋은데. 굿바요. 와. ini mana yang nak kami am culi. Verso, la dile verso. Adesso. Mau lau ini am kita betul. Am sih tinggal 200 ni ya. कम नहीं होगा दूसरा कलर नहीं है क्या? ओ भाई दूसरा कलर आज का कलर है ब्लैक का ब्लैक ब्लैक में तो ये क्या? नहीं मशहूर नहीं मशहूर मशहूर ब्लैक पा अब मुझे खा नहीं हम तो आधा किलो प्रिंट शर्ट की पत्ते biết cái nào có đại là giàn जो नमी का मांग जो खाओ ले हो आई ले हो मांग का खाओ बेहतरीन लहंगा चुन्नी फैंसी साड़ी मफलर चादर याव रो फजा बा फजे है नो cái này sẽ 去这个是大概你讲 color 要不就办的อันนี้ก็เสียไปได้ยากเลยอะไรจี ya hemos ido ไอ้ยาโล color ตัวมันเท่าตาแบบชูอะไรที่จะมีขนาดน่ะไปดำแบบ 중간에 거 제일 $300. Oh, strong है. कम लोग जानो. Aku mana di aduh kan mati ya. Aku mana itu? Kamu berapa mana itu? Tuh. embroidery trong một việc Jagai nasi, jagai nasi. kurti ini kayak pian sih kayak anu aku mang deh ini jadi amnya cotton nih siapa beli nungai kayak itu lo tahu ini mau kan dia ini macam saya mau clip ka daw siya, no? Yan sila, clip o yung naigaw na. Kung kami na rin. Lord. Lord, eh.
ꯐꯖꯩꯅꯦ ꯆꯟꯆꯟꯅꯁꯨ ꯁꯤ ꯌꯥꯅꯦꯕ ꯁꯦ ꯐꯖꯗꯣꯏꯅꯦ ꯁꯦ ꯐꯖꯩ ꯑꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯍꯜꯂꯧ ꯐꯖꯅ ꯇꯨ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯑꯇꯥꯡꯕ ꯃꯥꯜꯂꯦ ꯀꯔꯝꯕꯅꯣꯅ ꯇꯧꯗ꯭ꯔꯤꯁꯤꯅꯀꯣ ꯎꯔꯒ ꯐꯣꯇꯣ ꯍꯦꯛ ꯊꯥꯖꯟꯈ꯭ꯔ ꯂꯣꯏꯔꯦ ꯌꯥꯝ ꯕꯦꯛ ꯌꯦꯡꯈꯤꯒꯦ ꯕꯦꯛ ꯗꯨꯀꯥꯟꯁꯤ ꯐꯖꯅ ꯈꯪꯗꯕꯅꯤꯀꯣ ꯕꯦꯛ ꯃꯌꯥꯝ ꯌꯣꯟꯕꯒ ꯌꯥꯝ ꯂꯣꯏꯔꯦꯅꯦ ꯁꯤꯁꯨ ꯌꯥꯝ ꯌꯥꯟꯗꯅ ꯀꯂꯦꯛꯁꯟ ꯌꯥꯝ ꯌꯥꯎꯕ ꯂꯩꯕꯅꯦꯕ ꯕꯦꯛ ꯉꯥꯛꯇ ꯌꯣꯟꯕ ꯂꯩꯕꯅꯦꯕ ꯁꯤꯗꯤ ꯌꯥꯝ ꯌꯥꯎꯗꯦꯕ ꯈꯟꯅꯤꯡꯉꯥꯏ ꯌꯥꯝ ꯕꯦꯇ꯭ꯔꯤꯁꯨ ꯂꯣꯏꯗꯣꯔꯦ ꯍꯟꯗꯛ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯃꯐꯝꯁꯦ ꯐꯖꯅ ꯈꯪꯍꯧꯔꯒ ꯑꯗꯩꯗꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯀ ꯂꯥꯛꯄ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯁꯤꯗꯩ ꯑꯦꯝ ꯑꯦꯁ ꯕꯦꯛ ꯍꯥꯎꯁꯁꯦ ꯑꯩꯈꯣꯏ ꯊꯤꯔꯒ ꯂꯥꯛꯄꯅꯤ ꯀꯥꯏꯅꯣ ꯁꯤꯅ ꯀꯗꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯐꯖꯅ ꯅꯝꯃ ꯊꯥꯡꯒꯠꯅꯤꯡꯕꯅꯦꯕ ꯑꯩꯅꯀꯣ ꯌꯥꯝ ꯕꯦꯛ ꯍꯥꯎꯁꯁꯦ ꯌꯦꯡꯊꯣꯛꯄ ꯂꯥꯛꯄꯅꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯊꯤꯔꯛꯄ ꯃꯐꯝ ꯈꯪꯗꯅ ꯊꯤ ꯂꯥꯛꯄꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯏꯑꯦꯕꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯑꯩ ꯍꯥꯟꯅ ꯎꯈ꯭ꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯣ ꯐꯖꯕ ꯌꯥꯝ ꯌꯣꯜꯂꯦ ꯈꯣꯡꯎꯞꯇꯒꯤ ꯍꯤꯜꯁꯇꯒꯤ ꯂꯣꯏ ꯁꯨꯔꯦ ꯕꯦꯛꯇꯒꯤꯀꯣ ꯁꯤꯗꯩꯗꯤ ꯑꯩ ꯈꯔꯗꯤ ꯂꯧꯈꯠꯈ꯭ꯔꯅꯤ ꯐꯤꯒ ꯀꯔꯤꯝ ꯀꯜꯂꯛꯆꯗ꯭ꯔꯦ ꯁꯤ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯂꯩꯕ আমি ব্ল্যাক কালারটা দেখতে উপর ব্ল্যাক কালারটা এমন ভালো এটা ভালো কিছু কালার ভালো লাগছে Fazaba ngata. Nata iso yang nandun. Tamang ko. Ano ka to fazaba niya? Kaya nyo ba jeans ba ba? 36 Ano na ba? Hello, bumibili. Fazaba ngata. Myan fazaba ngata. Kasi masana ang color set. Kung sunungay ko yang tawag ko black suere. Quality. Magi sumay tawag pa na haiba ko haipet yalaga sum ko soin chatpida. Samay big yingine ba. Ko suyam pai. Sayo sanghal su yare ko sapin. Blue lace ga su yare. Ko ngawi da yamal la su. Kanbam ga kangde da. Eba? Data. Ha? Chào ơn bác lại sao nó rồi chả sẽ em cho đình bữa mèo sẽ ngang người đó với đó không là ní cây chả nữa chứ bữa thì cái yêu để em nung xí u bữa đó quỷ đấy em sai u đó chả có lâu đấy mang kia cả bò rồi nè rồi thì em bên cái nhóm cha ni qua đấy pốt số khăn bát thuốc thì có bị vậy bảo qua rồi nó có khô nó có lạc rồi coi mà phâm đúng thì những bôi nhân lạc vào nào bây giờ thật sự là cũng lạc cái nhẹ đâu cả
ꯄꯣꯠ ꯆꯩ ꯂꯧꯅꯤ ꯈꯔꯕꯨꯗꯤ ꯂꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯑꯁꯤꯒ ꯀꯩꯅꯣꯝ ꯆꯥꯔꯅꯤ ꯆꯤꯡꯁꯦ ꯑꯥꯏꯁ ꯑꯣꯏꯕ ꯊꯥꯅꯤꯡꯕꯅꯤ ꯈꯪꯅ ꯁꯨꯝ ꯄꯤꯕꯤꯔꯛꯑꯦ chicken fry, chicken nugget ꯂꯩꯔꯣꯏꯗꯣ butter chicken chicken biryani. ꯀꯩꯅꯣ ꯕꯤꯔꯌꯥꯅꯤ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯃꯌꯥ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯃꯁꯛꯁꯦꯀꯣ ꯑꯁ ꯁꯨꯃꯥꯏꯅ ꯗꯍꯤ ꯍꯥꯞꯄꯛꯄꯁꯦ ꯌꯥꯝ ꯇꯟꯕꯅꯦꯕ ꯑꯩ ꯆꯥꯔꯒꯦ ꯃꯌꯥꯝ ꯋꯥꯔꯦ